ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯟꯗꯤꯌꯥꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯄꯦꯁꯦꯟ ꯄꯨꯔꯒ ꯂꯥꯛꯄꯗ ꯀꯁꯥꯔꯒꯤ ꯎꯖꯥꯟ ꯇꯥꯔꯥꯄꯨꯔ ꯑꯗꯨꯋꯥꯏꯗ ꯑꯣꯇꯣ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯗꯒꯤ ꯁꯤꯟꯆꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯋꯥ ꯇꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ, ꯀꯆꯥꯔꯤ, ꯒꯥꯔꯣꯅꯆꯤꯡꯕ ꯑꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯔꯒꯁꯨ ꯅꯥꯒꯥꯂꯦꯟꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯅꯦꯐꯤꯌꯨ ꯔꯤꯑꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯔꯤꯌꯥꯅꯥꯒꯤ ꯍꯤꯁꯥꯔ ꯁꯤꯇꯤꯗ ꯑꯦꯁꯥꯏ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯦ꯫ ꯕ꯭ꯔꯃꯥꯒꯤ ꯂꯥꯜꯍꯧꯕ PDF ꯑꯃ ꯂꯤꯟ ꯆꯥꯔꯨꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯂꯦꯞꯇ ꯉꯁꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯀꯦꯁꯄꯔꯅ ꯋꯥꯏ ꯆꯥꯏꯔꯦ꯫ ꯀꯨꯀꯤꯁꯤꯡ ꯑꯦꯂꯥꯔꯠꯇ ꯂꯩꯌꯨ ꯍꯥꯏꯅꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯑꯥꯔꯝ ꯒ꯭ꯔꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯏꯂꯣꯟ ꯃꯥꯛꯁꯅ $1 ꯇ꯭ꯔꯤꯂꯤꯌꯟ ꯑꯃꯒꯤ ꯄꯦ ꯄꯦꯀꯦꯖ ꯐꯪꯈ꯭ꯔꯦ꯫ ꯍꯩꯔꯣꯛ-ꯄꯥꯠ 3 ꯇꯧꯔꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯀꯣꯄꯤꯒꯤ ꯌꯨꯝꯒ ꯇꯥꯏꯅꯅ ꯄꯩꯗꯨꯅ ꯊꯝꯕ ꯆꯔꯨ ꯃꯩ ꯆꯥꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯅꯍꯥꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯊꯣꯛꯆꯣꯝ ꯏꯁꯝꯒꯤ ꯏꯁꯤꯡ ꯒꯥꯔꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤ꯫ ꯃꯥꯒꯤ ꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯗꯤ ꯆꯥꯛꯄ ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯨꯄꯥ 4ꯅ ꯍꯤꯡꯉꯨ ꯍꯥꯏꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯍꯟꯗꯣꯛꯎ꯫ ꯅꯣꯡꯒꯧꯕꯤꯅ ꯏꯁꯤꯡ ꯉꯥꯏꯕꯒꯨꯝ ꯉꯥꯏꯔꯛꯈꯤꯕ BJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ BN ꯁꯟꯇꯣꯁ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ꯫ ZUFꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯂꯧꯁꯪꯁꯤꯡ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯄꯣꯄꯤ ꯄꯥꯟꯕꯤꯁꯤꯡ ꯌꯥꯟꯊꯠꯂꯨꯔꯦ꯫ MPSCꯒꯤ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯅꯨꯡꯊꯤꯟꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯌꯨꯛꯇ ꯌꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ MPSCꯒꯤ ꯑꯦꯛꯖꯥꯝ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯦꯄꯔ ꯃꯃꯤꯡ ꯊꯥꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯑꯌꯨꯛꯇ ꯌꯦꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯗꯔꯕꯥꯔꯒꯤ ꯔꯤꯖꯣꯂꯨꯁꯟ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯩꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯏ꯫ ꯐꯨꯅꯤꯟꯗ꯭ꯔꯣ?